ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯔꯣꯖꯔ, ꯁ꯭ꯔꯤꯅꯤꯕꯥꯁ, ꯃꯅꯤꯇꯣꯝꯕ ꯃꯈꯣꯏ ꯑꯍꯨꯝꯗ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯃꯦꯀꯤꯔꯥꯁꯀꯤ ꯑꯣꯐꯤꯁꯇ ꯂꯥꯛꯏ꯫ ꯃꯦꯀꯤꯔꯥꯁꯇ ꯍꯥꯟꯅ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯆꯪꯉꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯣ ꯑꯣꯐꯤꯁꯀꯤ ꯀꯥꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯁ꯭ꯔꯤꯅꯤꯕꯥꯁꯅ, "ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯑꯗꯨꯕꯣ?" ꯃꯦꯀꯤꯔꯥꯁꯅ, "ꯈꯪꯗꯦ, ꯍꯥꯟꯅ ꯁꯨꯝꯅ ꯑꯃꯨꯛ ꯐꯥꯎꯕ ꯇꯧꯗ꯭ꯔꯤ꯫ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯉꯥꯛꯇꯅꯤ." ꯔꯣꯖꯔꯅ, "ꯌꯥꯅꯗꯕ ꯃꯤꯒ ꯂꯩꯈꯤꯕ꯭ꯔꯣ ꯅꯣꯏ ꯑꯗꯨ ꯁꯥꯕꯗ?" "ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯐꯥꯔꯃꯥꯁꯤꯗꯣ ꯑꯗꯨꯒ ꯈꯔꯗꯤ ꯃꯔꯩ ꯇꯧꯅꯈꯤꯕ ꯂꯩ." ꯃꯅꯤꯇꯣꯝꯕꯅ, "ꯑꯗꯨꯗꯤ ꯃꯣꯏꯅ ꯇꯧꯔꯤꯖꯥꯠꯂꯣ JCBꯒꯨꯝꯕꯅ ꯊꯨꯒꯥꯏꯔꯝꯃꯦ ꯍꯥꯏꯗꯨꯕꯣ?" "ꯈꯪꯗꯕꯅꯤꯅ ꯃꯣꯏꯗ ꯇꯥꯏꯅ ꯌꯥꯗꯕ. ꯂꯦꯕꯔꯗ ꯑꯣꯏꯅ ꯇꯥꯏꯅꯈ꯭ꯔꯦ. ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤꯗꯤ. ꯍꯧꯖꯤꯛꯇ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯩ." ꯔꯣꯖꯔꯅ, "ꯈꯪꯗ꯭ꯔꯦꯗ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯈꯩꯁꯦ ꯑꯐꯕ ꯊꯕꯛ ꯇꯧꯕꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯊꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ. ꯐꯔꯦ, ꯀꯩꯝ ꯈꯟꯖꯤꯜꯂꯨꯔꯅꯨ." ꯃꯅꯤꯇꯣꯝꯕꯁꯨ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯄꯩꯁꯥ ꯄꯨꯊꯣꯔꯛꯂꯒ ꯃꯦꯀꯤꯔꯥꯁꯇ ꯄꯤꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯁꯦ ꯚꯥꯏ, ꯅꯪꯒꯤ ꯕꯤꯜꯗꯤꯡ ꯀꯥꯏꯕꯒꯤ ꯄꯥꯎꯗꯣ ꯑꯩꯈꯣꯏ ꯀꯥꯗꯁꯨ ꯇꯥꯔꯦ. ꯑꯗꯨꯅ ꯄꯩꯁꯥꯁꯦ ꯂꯣꯏꯅꯃꯛ ꯁꯨꯗ꯭ꯔꯁꯨ ꯂꯥꯛ ꯍꯥꯟꯅ ꯄꯤꯔꯛꯄ, ꯑꯋꯥꯠꯄꯗꯨꯅ ꯀꯣꯟꯅ ꯄꯤꯔꯛꯑꯒꯦ ꯍꯥꯏ." "ꯚꯥꯏ, ꯇꯜꯂꯦ. ꯑꯩ ꯀꯩꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗꯤꯌꯦ. ꯑꯣꯏꯔꯁꯨ ꯍꯥꯏꯔꯛꯀꯗꯧ ꯂꯩꯕꯗꯨꯕꯨ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯔꯨꯏꯔꯣ?" "ꯍꯥꯏꯗꯤ ꯃꯥꯅ ꯄꯤꯔꯛꯄꯅꯤ. ꯑꯩꯈꯣꯏ ꯀꯥꯗꯣ ꯋꯥ ꯌꯥꯝ ꯈꯪꯕꯅꯦ ꯑꯗꯨꯒꯤꯗꯤ." ꯃꯇꯥꯡ ꯑꯗꯨꯗ ꯔꯣꯖꯔꯅ ꯃꯔꯛ ꯊꯠꯂꯤ, "ꯅꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯋꯥꯁꯦ ꯇꯣꯛꯑꯒ ꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯈꯔ ꯄꯤꯖꯧꯗꯅ. ꯆꯈꯥꯎꯁꯤ ꯌꯥꯗ꯭ꯔꯦꯍꯦ, ꯅꯣꯡ ꯈꯣꯡꯉꯦꯕ." ꯁ꯭ꯔꯤꯅꯤꯕꯥꯁꯅ, "ꯏꯕꯣ, ꯅꯪꯅ ꯆꯥꯕꯗ ꯇꯧ ꯂꯩ. ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯍꯦ. ꯅꯇꯨꯅ ꯆꯥꯛ ꯑꯝꯇ ꯄꯤꯖꯗ꯭ꯔꯕꯣ ꯅꯪꯕꯣ?" "ꯄꯤꯖꯩꯗ, ꯏꯇꯨꯅ ꯁꯦꯕꯥ ꯇꯧꯕ ꯀꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯄꯣꯠꯅꯤ." ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯄꯣꯀꯦꯠꯇꯒꯤ ꯄꯔꯁ ꯂꯧꯊꯣꯛꯂꯒ ꯄꯩꯁꯥ ꯄꯤꯔꯛꯏ꯫ ꯑꯗꯨ ꯎꯕꯗ ꯃꯅꯤꯇꯣꯝꯕꯅ, "ꯆꯠꯂꯣꯍꯦ, ꯄꯤꯔꯛꯀꯅꯨ. ꯁꯤ ꯐꯥꯎꯗꯤꯅꯦ ꯑꯩꯈꯣꯏꯁꯨ ꯂꯩꯕ ꯉꯝꯃꯤ. ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯅꯪꯒꯤꯁꯦ. ꯆꯥꯎꯗ꯭ꯔꯁꯨ ꯑꯩꯁꯨꯅꯦ ꯐꯥꯔꯃꯥꯁꯤ ꯑꯃꯗꯤ ꯐꯝꯕꯅꯤꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯣꯖꯔꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ, "ꯂꯥꯎ, ꯏꯕꯥꯅꯤ ꯂꯩꯔꯨꯔꯁꯤ." ꯔꯣꯖꯔꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯀꯥ ꯑꯗꯨꯗ ꯁ꯭ꯔꯤꯅꯤꯕꯥꯁꯀ ꯃꯦꯀꯤꯔꯥꯁꯀꯗꯪ ꯂꯩꯍꯧꯏ꯫ ꯃꯦꯀꯤꯔꯥꯁꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯉꯁꯥꯏ ꯊꯥꯕꯒꯤ ꯑꯦꯛꯖꯥꯝꯗꯣ ꯍꯥꯏꯗꯣꯛꯑꯕꯣ?" ꯁ꯭ꯔꯤꯅꯤꯕꯥꯁꯅ, "ꯍꯥꯏꯗꯣꯛꯇ꯭ꯔꯤꯗ. ꯑꯗꯣ ꯍꯥꯏꯗꯣꯛꯄ ꯉꯥꯏꯔꯤꯅꯤ ꯂꯨꯍꯣꯡꯗꯣꯏꯒꯤ." "ꯕꯥ, ꯂꯨꯍꯣꯡꯗꯣꯏꯒꯤ ꯍꯥꯏꯁꯤꯅꯤ? ꯏꯇꯨꯗꯣ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯦ. ꯏꯅꯥꯛꯇ ꯑꯣꯏꯅ ꯊꯝꯃꯒꯦ ꯇꯧꯅꯤ." "ꯐꯩ, ꯍꯣꯠꯅꯕꯤꯌꯨ, ꯍꯣꯠꯅꯕꯤꯌꯨ." "ꯑꯗꯣ ꯚꯥꯏ, ꯅꯪꯒꯤꯗꯨꯅ ꯀꯃꯥꯏ ꯇꯧꯔꯒꯦꯕ?" "ꯀꯥꯏꯗꯩꯅꯣꯗ ꯍꯥꯏꯗꯦ. ꯃꯥꯁꯨ ꯀꯟꯅ ꯃꯊꯧꯗꯣ ꯆꯤꯜꯂꯤꯕ ꯃꯥꯜꯂꯦ. ꯇꯨꯏꯁꯟ ꯆꯠꯄ ꯈꯣꯠꯄ ꯄꯥꯛꯅ ꯄꯥꯎ ꯐꯥꯎꯅꯗꯦꯗ." "ꯃꯤꯅ ꯍꯟꯖꯈꯤꯁꯅꯤꯍꯦ, ꯍꯥꯏꯖꯧꯀꯣ." "ꯃꯇꯥꯡ ꯑꯃ ꯆꯥꯗꯕ. ꯃꯁꯥꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯥꯏꯅꯤꯡꯕꯅꯦ, ꯐꯣꯟ ꯀꯩꯀꯥ ꯅꯠꯇꯕꯤꯗ." ꯁ꯭ꯔꯤꯅꯤꯕꯥꯁꯅ, "ꯄꯤꯛꯅꯤꯛ ꯑꯃ ꯁꯤꯟꯁꯤꯔꯣ?" "ꯀꯅꯥ?" "ꯍꯟꯗꯛ ꯁꯟꯗꯦꯁꯦ ꯁꯤꯗ ꯁꯤꯜꯂꯁꯤꯔꯣ? ꯑꯩꯒ ꯅꯪꯒ ꯄ꯭ꯔꯤꯇꯤꯒ ꯑꯗꯨꯒ ꯅꯣꯏꯗꯨꯒ." "ꯌꯥꯏꯅꯦ. ꯑꯩꯅ ꯍꯧꯕꯗꯤ ꯇꯜꯂꯦ." "ꯑꯗꯨꯏꯗꯤ ꯑꯩ ꯍꯧꯂꯛꯀꯦ ꯄ꯭ꯔꯤꯇꯤꯗ. ꯃꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯅꯒꯦ, ꯑꯗꯨꯒ ꯇꯧꯔꯁꯤ ꯍꯦꯛꯇ." "ꯌꯥꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ." ꯃꯕꯥꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯔꯣꯖꯔꯒ ꯃꯅꯤꯇꯣꯝꯕꯒꯗꯨ ꯑꯆꯥꯄꯣꯠ ꯀꯔꯤ ꯈꯔ ꯄꯨꯔꯒ ꯆꯪꯂꯛꯏ꯫ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯆꯥꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯔꯤꯇꯥꯒ ꯂꯥꯡꯂꯦꯟꯒꯗꯨ ꯆꯥꯛ ꯆꯥꯔꯤ꯫ ꯔꯤꯇꯥꯅ, "ꯏꯃꯥꯁꯤꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯅꯤ." ꯂꯥꯡꯂꯦꯟꯅ, "ꯀꯩ ꯋꯥꯅꯣ ꯃꯥ?" "ꯂꯥꯟꯅ ꯈꯟꯒꯅꯨ. ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯌꯥꯅꯤꯡꯗ꯭ꯔꯁꯨꯅꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯛꯎ. ꯅꯪꯒꯤ ꯃꯇꯥꯡ ꯆꯥꯔꯦ ꯈꯜꯂꯒ ꯍꯥꯏꯒꯗꯧꯔꯤꯕꯅꯤꯀꯣ." "ꯍꯥꯏꯔꯛꯑꯣ." "ꯅꯪꯒꯤ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯣ?" "ꯂꯩꯇꯦꯗ." "ꯑꯁꯦꯡꯕꯒꯤꯔꯣ ꯅꯠꯇ꯭ꯔꯒ ꯏꯀꯥꯏꯔꯤꯔꯣ?" "ꯂꯩꯇꯦ ꯃꯤꯃꯥ." ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒ ꯇꯤꯟꯅꯕ ꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯕꯤꯃꯣꯇꯤꯗꯣ ꯈꯪꯕ꯭ꯔꯣ?" "ꯑꯣ, ꯅꯣꯡꯃ ꯁꯤꯗ ꯂꯥꯛꯑꯝꯕꯗꯨꯔꯣ?" ꯍꯣꯏ." "ꯑꯗꯨ ꯀꯩꯗꯧꯔꯒꯦ?" "ꯃꯥꯅ ꯅꯪꯁꯦ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯃꯦꯅꯦ." "ꯁꯨꯈꯪꯁꯨ ꯈꯪꯅꯗꯕꯗꯨꯗ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ? ꯉꯝꯃꯣꯏꯀꯣ ꯑꯩ." "ꯍꯩ, ꯃꯗꯨꯗꯤ ꯂꯩꯃꯤꯟꯅꯔꯒ ꯑꯗꯨꯝ ꯈꯪꯅꯤ, ꯅꯨꯡꯁꯤꯅꯔꯛꯀꯅꯤꯅꯦ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯅꯦ ꯅꯨꯄꯥ ꯑꯐꯕ ꯊꯤꯕ ꯌꯥꯝ ꯋꯥꯔꯕꯅꯤꯀꯣ." "ꯑꯗꯨ ꯑꯣꯏꯁꯨ ꯑꯩ ꯉꯝꯃꯣꯏꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ꯫ ꯔꯤꯇꯥꯁꯨ ꯃꯆꯥꯅꯨꯄꯤ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯃꯆꯤꯟꯗ, "ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ. ꯍꯣꯏꯗ, ꯇꯞꯅ ꯊꯦꯝꯃꯒ ꯌꯥꯍꯟꯒꯦꯗ. ꯏꯌꯥꯎꯏꯕꯗꯅꯦ ꯃꯇꯤꯛ ꯆꯞ ꯆꯥꯔꯦ ꯇꯧꯔꯤꯁꯦ, ꯑꯩꯅꯒ ꯍꯥꯟꯅ ꯄꯥꯝꯕꯒ." ꯑꯁꯤ ꯍꯥꯏꯔꯒ ꯔꯤꯇꯥ ꯃꯇꯣꯝꯗ ꯅꯣꯛꯐꯦꯠꯀ ꯇꯧꯖꯩ꯫ ꯁꯣꯝꯗꯅ ꯁ꯭ꯔꯤꯅꯤꯕꯥꯁꯀ ꯄ꯭ꯔꯤꯇꯤꯒ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯁ꯭ꯔꯤꯅꯤꯕꯥꯁꯅ, "ꯄ꯭ꯔꯤꯇꯤ, ꯑꯩꯅ ꯍꯥꯏꯕꯗꯨ ꯌꯥꯍꯜꯂꯨꯀꯣ." "ꯑꯁ ꯇꯝꯆꯥ, ꯅꯪ ꯁꯤꯗꯤꯕꯀꯣ, ꯑꯩꯀꯣ ꯁ꯭ꯋꯥꯏ ꯂꯥꯎꯋꯦꯕ, ꯗꯥꯃꯅꯤꯅ ꯈꯪꯉꯗꯤ."
Kaisu khangweba, khangdanaba tawduine. Aikhoi thoibidubu yarakadra khangdene. Yanaba haina dawni ko aduda khangdeidi. Asmaraidiba, hoise, ai horene call tawraga hange. Somda Mekiras mayumda halai, wakal nungaiba mali nofe tawraga imonglomda changlai. Mapado drawing room da lairami phamlaga machanak pobada kausilai. Mairabana, ibungo shidam talaw. Mekiras mapana kaurakpaduda manakta changlai. Aduga sofa tongana tharibaduda phamthai. Kailarage babo. Ngarang building khaibadu kamai tawkhre. Amuka nangna sarani. Aidi nakangi miduna male. Labor sing JCB na kolpa male hai. Makoi su matamaduda laiti hai. Makoi pula bazar da thu ui hai babong. Section da bahai ga dawribra. Makoi mi khara leirodi phagadabani ne tawrise. Haukrade babong. Matha sabiruranu. Tungda section aba tawrase. Pare. Nang shuwaramlani pothazaro. Mekiras to hoi hairam laga kakat kre. Suraj to Mekiras ki matung da kaw hawi. Yambuksa, kaise mo ai no? Coffee. Suraj to coffee shamba kitchen da sangkre. Mekiras to dress ongdoga phamang da phamaga lai. Aduga phone do koyor ot lai. Srinivas na message ama tharai. Bye. Sunday do okay tare. Thoisna su yari hai. Nai ro he Sunday ngai ro. Message to ubada Mekiras to momonok lai. Aduga ngasi kari numit o haina khalai. Thursday oirami. Mekiras matomda tumin soli. As numinini di wa ne tawrisi. Wa dawrida. Aduga no fit amuk tawrai. Hoida. Numituda soidana fonganida. Aina ma kayam nungsi haibadusu. No fit tawraga phone da thamliba wallpaper da yengi. Thoisnaga makhoi pula phaidinga da chatlubagi mabani photo naminaba photo aduni wallpaper thamlibadu. Tanzada Suraj na perprap changlaklaga Mekiras na yenglambadu da chepthaduna yenglui aduga hairai. Kanano yambung chanu pisidia. Suraj na hairakpadu da Mekiras khangpre khangi phone do lok tawsilaga nakanda thamne aduga. As miun yaudi Suraj kayu toidubo khangemni. Adu kanano mi hairo da yambung cha item siro. Mekiras no fit tawraga ohela se haira. Hoi ba yaiba adu yambung cha angang di male. Angang oiredi item si oiba yadabra haise. Yaina masakat yam phajai yambung cha pusilao. Pusindorabani khara chahon ki. Is wari di yambung cha su. Ado shigi maram di maga pabung ga thairam ganu. Hek hairam laba tu oire na. Hayuda karinu yambung cha. So nathau tawru. Suraj na noklaga thokri Mekiras phone da yenglaga lehawi aduga no fit tawrai. Ayuki pung 8 muk tarakpa doini thadoisna su tuition halaktuna kari no yengli. School chena bahaiduna school lagi phi thiro haibadu kuirabani. Thadoisna na mama mapada haibasu kuiri. Adu paisa gi khudong khara chadabaduda makoi su machana hairabasu upai leitrabanina. Thoisna su last date yorpaduda mu hairai. Nakanda phamliba mama don sinduna. Mama, phido thira se haiba. Baba tolo phangdribo. Somda thiro na tawra laireba. Last day hindo di phal thini ko. Hoine thira dawni. Hayeng thirasi. Imana hayeng piragi paisa do. Hoy adudi imana bisingda hayeng thiragi hairagi ko. Ado aikhoi somta punsen haine. Adugi su paisa kita bibiu ko. Hoy. Thoisna adu mama na dum na hairakpaduda nokmi tawraga changkri. Mama adu mangonda phamlaga wakal khalawi. Aibo lising tare tubu karaidagi lawruduino. Marup singsina marolama as thokna matha sagreda. Thoibidadi khanganba pamde. Khudokla karino thamlaga tawrageda. Leima machada paisa gi awabasi kaya uttana bhotnai. Karigumba khangragadi lairik tamlaroi haina hairakadra haina mi paibagini. Thoisnasu adumak imungi awaba khangi. Aduna masu kayena paisa nide. Mama mapadagi nong phado haiba natana. Mama hoisu macha naitomni. Masana pamliba khuding magpi hairiba khuding gi pibadi nate. Maram chaba matam da hairakpada pibani. Somdana Mekiras Sunday ngaibada awaba mo oire. Srinivas ta call amuk tawi. Aduda changba pot khudimak man loina silagi haiduna haikre. Pung ama tarakpa adwaida lunch break matamda ma break to da mapan thoklaga nakanda lairiba studio da changlai.
ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯆꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯦꯀꯤꯔꯥꯁꯀ ꯊꯣꯏꯁꯅꯥꯒ ꯅꯝꯃꯤꯟꯅꯈꯤꯕ ꯐꯣꯇꯣꯗꯨ ꯄꯤꯔꯝꯂꯒ ꯍꯣꯔꯦꯟ ꯑꯣꯐꯤꯁ ꯂꯣꯏꯔꯒ ꯂꯥꯛꯂꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯅꯣꯡꯃꯤ ꯇꯧꯗꯨꯅ ꯆꯪꯂꯛꯏ ꯑꯣꯐꯤꯁꯇ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯐꯥꯗꯦ ꯅꯣꯡꯃꯤ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡ ꯈꯪꯍꯟꯍꯜꯂꯤ ꯑꯗꯨꯒ ꯁꯥꯎꯔꯞ ꯇꯧꯕ ꯁꯛꯐꯝꯗ ꯑꯣꯟꯈ꯭ꯔꯦ꯫ ꯑꯣꯐꯤꯁ ꯃꯅꯨꯡꯗꯨꯗ ꯇꯧꯔꯝꯂꯤꯕ ꯉꯥꯡꯅꯔꯝꯂꯤꯕꯁꯤꯡꯗꯨ ꯎꯔꯨꯕꯗ ꯅꯨꯄꯥ ꯑꯃ ꯁ꯭ꯇꯥꯐꯀꯤ ꯅꯨꯄꯥ ꯑꯃꯁꯨ ꯃꯥꯕꯨ ꯐꯨꯗꯣꯏꯒꯤ ꯇꯧꯕ ꯃꯑꯣꯡꯗ ꯂꯩ꯫ ꯑꯗꯨꯒ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯦꯀꯤꯔꯥꯁ ꯆꯪꯂꯛꯏ ꯑꯗꯨꯒ ꯀꯅꯥꯒꯤ ꯇꯧꯕ ꯌꯥꯎꯅꯔꯒꯦ? ꯁ꯭ꯇꯥꯐꯁꯤꯡꯗꯨ ꯃꯦꯀꯤꯔꯥꯁ ꯂꯥꯛꯄꯗꯨꯗ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯁꯔ, ꯁꯤꯒꯤ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯑꯐꯥꯎ ꯑꯔꯤꯡ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯒ ꯑꯩꯈꯣꯏꯁꯤꯕꯨ ꯂꯩꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ꯫ ꯅꯨꯄꯤꯁꯤꯡꯁꯤꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝꯅ ꯎꯕꯒꯨꯝ ꯇꯧꯏ꯫ ꯃꯦꯀꯤꯔꯥꯁ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯀꯅꯥ ꯍꯪꯕꯅꯣ? ꯃꯐꯝꯁꯤꯗ ꯀꯩ ꯊꯕꯛ ꯂꯩꯕꯒꯤ ꯂꯥꯛꯄꯅꯣ? ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯤꯞꯂꯝꯕ ꯅꯨꯄꯥꯗꯨ ꯃꯃꯥꯡ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯎꯞꯂꯝꯕ ꯁꯟꯒ꯭ꯂꯥꯁ ꯂꯧꯊꯣꯛꯂꯒ ꯃꯦꯀꯤꯔꯥꯁꯇ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯕꯣꯔꯤꯁ, ꯀꯥꯎꯔꯕꯣ ꯁꯣꯝꯕꯣ? ꯕꯣꯔꯤꯁ ꯌꯨꯝꯈꯥꯏꯕꯝ꯫ ꯃꯦꯀꯤꯔꯥꯁ ꯅꯨꯄꯥꯗꯨ ꯎꯕꯗ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ꯫ ꯃꯃꯤꯠꯇꯨ ꯏ ꯀꯥꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯀꯩ ꯂꯩꯒꯦ ꯁꯤꯗ ꯂꯥꯛꯏꯁꯦ? ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ, ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯂꯥꯛꯄꯅꯤ, ꯌꯥꯝ ꯀꯥꯏꯔꯕꯣ? ꯃꯦꯀꯤꯔꯥꯁ ꯑꯣꯐꯤꯁꯅꯤ, ꯁꯥꯎꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯁꯥꯗꯨ ꯌꯥꯔꯤꯕ ꯃꯈꯩ ꯐꯥꯊꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯁꯥꯎꯕꯗ ꯂꯣꯠꯁꯤꯜꯂꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯏ, ꯃꯔꯝ ꯑꯃ ꯂꯩꯕ ꯃꯥꯟꯕ? ꯌꯦꯁ, ꯂꯩꯌꯦ꯫ ꯅꯪꯗꯤ ꯌꯥꯝ ꯁꯤꯡꯉꯝꯃꯦꯅ, ꯁꯤꯡ ꯌꯥꯝ ꯆꯥꯕ ꯃꯥꯜꯂꯦ꯫ ꯃꯦꯀꯤꯔꯥꯁ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯕꯣꯔꯤꯁꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯋꯥꯆꯔ ꯉꯥꯡꯅꯒꯨꯝꯁꯤ, ꯍꯥꯏꯒꯗꯕ ꯋꯥꯗꯨ ꯁꯠ ꯍꯥꯏꯔꯣ꯫ ꯃꯐꯝꯁꯤ ꯑꯣꯐꯤꯁꯅꯤ, ꯗꯤꯁꯇꯔꯕ ꯌꯥꯝ ꯇꯧꯅꯒꯨꯝꯁꯤ꯫ ꯕꯣꯔꯤꯁ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ ꯍꯣꯏ, ꯄꯣꯏꯟꯗ ꯍꯦꯛꯇ ꯂꯥꯛꯑꯒꯦꯅꯦ ꯑꯗꯨꯗꯤ, ꯀꯣꯏꯊꯣꯛꯇꯕꯤꯗ ꯑꯗꯨꯝ ꯏꯁꯇ꯭ꯔꯦꯠꯇ ꯖꯔ ꯂꯥꯎ ꯍꯥꯏꯗꯔꯒꯦꯅꯦꯀꯣ꯫ ꯁꯨꯝꯗꯧꯕꯅꯤ, ꯑꯩꯅ ꯀꯌꯥꯔꯛ ꯁꯨꯔꯦ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯏꯁꯦ ꯅꯪꯒꯤ ꯗꯥꯝ ꯁꯥꯕꯒꯤ ꯇꯧꯔꯤꯕꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯍꯥꯏꯗꯅ? ꯃꯦꯀꯤꯔꯥꯁ ꯆꯤꯝꯕꯥꯜ ꯆꯤꯡꯂꯞ ꯇꯧꯅ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯀꯩꯁꯨ ꯂꯩꯇꯕ ꯄꯣꯠꯇꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯗꯞꯀ ꯇꯧꯔꯤꯗꯣ꯫ ꯑꯗꯨꯒꯤ ꯄ꯭ꯔꯣꯖꯦꯛꯇꯨꯗꯤ ꯑꯩꯅ ꯄꯥꯏꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯃꯤꯅꯤꯁꯇꯔꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯄꯅꯤ꯫ ꯑꯩꯅ ꯃꯥꯒꯤꯗ ꯃꯇꯦꯡ ꯄꯥꯡꯂꯨꯕꯒꯤ ꯊꯕꯛ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯒꯗꯕ ꯃꯤꯑꯣꯏꯗ ꯁꯤꯟꯅꯔꯛꯄꯅꯤ꯫ ꯃꯁꯤꯗ ꯁꯥꯎꯔꯨꯅꯨ, ꯅꯪꯁꯨ ꯊꯕꯛ ꯐꯖꯅ ꯇꯧꯕ ꯇꯝꯃꯣ꯫ ꯃꯠꯄ ꯈꯣꯠꯄꯒꯤ ꯋꯥꯈꯜꯗꯨ ꯊꯥꯗꯣꯛ, ꯀꯥꯟꯅꯗꯦ, ꯃꯇꯨꯡꯗ ꯆꯥꯟꯁ ꯐꯪꯉꯣꯏꯀꯣ꯫ ꯑꯣ, ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯑꯩ ꯊꯕꯛ ꯐꯖꯅ… ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯦꯀꯤꯔꯥꯁꯅ ꯊꯠꯂꯤ, ꯌꯥꯔꯦ, ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯅꯤꯡꯗꯦ, ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ꯫ ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝꯁꯤꯗ ꯑꯩ ꯃꯇꯝ ꯃꯥꯡꯍꯟꯅꯤꯡꯗꯦ, ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ꯫ ꯀꯅꯥ ꯂꯩ? ꯁꯤ ꯑꯝꯇ ꯄꯨꯊꯣꯛꯀꯣ꯫ ꯊꯕꯛ ꯂꯩꯇꯕ ꯃꯤꯗꯤꯅꯦ ꯑꯩꯅ ꯆꯪꯍꯜꯂꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭रो? ꯅꯣꯏꯗ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯦ ꯅꯣꯏ꯫ ꯃꯄꯥꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯔꯤꯕꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯂꯒ ꯕꯣꯔꯤꯁꯄꯨ ꯄꯨꯊꯣꯛꯅꯕ ꯇꯧꯔꯤ꯫ ꯕꯣꯔꯤꯁꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯇꯞꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯑꯗꯨꯒ ꯆꯞ ꯂꯦꯞꯄꯒ ꯃꯦꯀꯤꯔꯥꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯅꯥꯀꯣꯡ ꯃꯌꯥꯗ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯅ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡ ꯑꯩꯅ ꯈꯨꯔꯧ ꯊꯥꯡꯒꯅꯤ, ꯁꯤꯃꯗꯤ ꯀꯥꯎꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯣꯔꯤꯁ ꯆꯠꯈ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁꯇꯤ ꯆꯠꯈ꯭ꯔꯤꯕ ꯕꯣꯔꯤꯁꯇ ꯅꯣꯡꯃꯤ ꯇꯧꯔꯒ ꯌꯦꯡꯍꯧꯏ ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯛꯏ, ꯑꯩꯅ ꯅꯪ ꯀꯤꯗꯨꯅ ꯆꯦꯟꯒꯅꯤ ꯀꯥꯏꯗꯨꯗꯤ ꯈꯜꯂꯨꯅꯨ꯫ ꯌꯦꯡꯊꯤꯅꯔꯗꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯊꯤꯅꯈꯤꯁꯤ꯫ ꯃꯌꯥꯏꯗ ꯊꯗꯠꯄꯕꯗꯨꯃ ꯑꯩ ꯄꯥꯝꯗꯦ꯫ ꯄꯨꯟꯁꯤꯒꯤ ꯑꯈꯥꯕ ꯃꯊꯦꯜ ꯑꯃ ꯑꯣꯏꯅ ꯍꯥꯞꯂꯒꯦ꯫ ꯁꯤ ꯈꯟꯅ ꯃꯦꯀꯤꯔꯥꯁ ꯏꯁꯇꯥꯐꯁꯤꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯍꯪꯂꯛꯏ, ꯃꯥꯅ ꯅꯣꯏꯗ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ? ꯏꯁꯇꯥꯐ ꯅꯨꯄꯥ ꯑꯃꯅ ꯃꯥꯅ ꯍꯦꯛ ꯂꯥꯛꯄꯒ ꯑꯣꯐꯤꯁꯀꯤ ꯃꯄꯨꯗꯤ ꯂꯩꯕ꯭ꯔꯥ? ꯑꯣꯐꯤꯁꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯩꯕ ꯉꯝꯃꯤ, ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯅꯁꯨ ꯍꯥꯏ꯫ ꯑꯗꯨꯒ ꯁꯅꯥꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯀꯌꯥ ꯄꯤ ꯅꯪ ꯂꯩꯔꯒꯦꯅꯁꯨ ꯍꯥꯏꯔꯝꯃꯤ ꯁꯔ꯫ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, ꯁꯔ, ꯃꯥꯒꯤꯗꯣ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯗ, ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯒ ꯃꯥ ꯉꯥꯏꯔꯦꯅ ꯆꯠꯄꯗꯣ ꯌꯥꯅꯤꯡꯗꯦ ꯁꯔ꯫ ꯁꯤꯒꯨꯝꯕꯁꯤꯗꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ, ꯃꯈꯥ ꯇꯥꯅ ꯑꯣꯐꯤꯁꯁꯤꯗ ꯑꯩ ꯊꯕꯛ ꯇꯧꯕ ꯉꯝꯖꯔꯣꯏ꯫ ꯃꯦꯀꯤꯔꯥꯁꯅ ꯉꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯒꯤꯗꯤ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯍꯧꯗꯕꯒꯤꯅꯤ, ꯃꯇꯨꯡꯗ ꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯍꯜꯂꯣꯏ꯫ ꯉꯁꯤꯒꯤꯗꯤ ꯊꯕꯛꯁꯤꯡꯁꯦ ꯃꯈꯥ ꯇꯥꯅ ꯇꯧꯊꯔꯁꯤ, ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯃꯤꯁꯨ ꯃꯄꯥꯟꯗ ꯀ꯭ꯌꯨꯗ ꯂꯩꯍꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯀꯤꯔꯥꯁ ꯃꯥꯒꯤ ꯑꯣꯐꯤꯁ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯥ ꯁꯥꯎꯕꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯁꯨ ꯍꯥꯏꯗꯦ꯫ ꯃꯈꯥ ꯀꯔꯤ ꯇꯧꯔꯛꯈꯤꯅꯤ ꯍꯥꯏꯕꯗꯨ ꯌꯦꯡꯅꯤꯡꯕ ꯄꯣꯛꯂꯤꯕ꯭ꯔꯥ ꯃꯇꯧꯗꯨ꯫ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯣꯐꯤꯁ ꯃꯇꯝ ꯂꯣꯏꯗꯨꯅ ꯏꯁꯇꯥꯐꯁꯤꯡ ꯈꯔ ꯍꯟꯅꯈ꯭ꯔꯦ꯫
ꯑꯗꯨꯕꯨ ꯃꯦꯀꯤꯔꯥꯁꯇꯤ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩ ꯃꯥꯒꯤ ꯀꯥꯗ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯌꯨꯝ ꯍꯟꯅꯕ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯐꯣꯇꯣꯗꯣ ꯑꯃꯨꯛ ꯂꯧꯕ ꯆꯪꯂꯛꯏ ꯐꯣꯇꯣ ꯐ꯭ꯔꯦꯝꯗꯨꯗ ꯌꯦꯡꯗꯨꯅ ꯃꯣꯃꯣ ꯅꯣꯛꯏ ꯃꯊꯥ ꯁꯥꯔꯝꯕ ꯋꯥꯈꯜꯁꯤꯡ ꯈꯪꯏꯪ ꯏꯪꯕꯗꯧꯅ ꯇꯧꯏ ꯁꯥꯔꯝꯕ ꯃꯇꯥꯁꯤꯡꯗꯨ ꯏꯪꯈ꯭ꯔꯦ ꯀꯔꯤꯁꯨ ꯊꯧꯁꯥꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯅꯣꯛꯂꯤ ꯅꯨꯄꯥ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯁꯤ ꯑꯁꯨꯝꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯍꯪꯅꯤꯡꯂꯤ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯑꯗꯨꯕꯨ ꯋꯥꯍꯪ ꯑꯁꯤ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯁꯨꯝꯅ ꯊꯣꯏꯁꯅꯥꯁꯨ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯑꯒ ꯇ꯭ꯌꯨꯁꯟ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯂꯩꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯐꯤ ꯊꯤꯅꯕ ꯍꯥꯏꯗꯅ ꯃꯥꯒꯤ ꯈꯨꯗꯣꯞꯇꯨ ꯕꯟꯗꯥꯟ ꯊꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯁꯅꯥꯜꯗꯣ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯂꯩꯃ ꯍꯜꯂꯛꯄꯗꯨꯗ ꯀꯔꯥꯏ ꯆꯠꯂꯨꯔꯤꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯏꯆꯦ ꯃꯦꯝꯆꯥ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯀꯔꯤ ꯇꯧꯔꯒꯦ ꯊꯣꯏꯕꯤꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯤ ꯊꯤꯔꯣ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯄꯩꯁꯥ ꯂꯧꯔꯨꯕꯅꯤ ꯂꯩꯃꯥ ꯅꯪꯁꯤ ꯑꯩꯉꯣꯟꯗ ꯂꯩꯕꯗꯒꯤ ꯋꯥꯔꯕꯅꯤꯀꯣ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯎꯗ꯭ꯔꯤꯅꯦ ꯅꯪꯅ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤꯅꯦ ꯁꯤ ꯉꯥꯛꯇꯅꯤꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯅꯤ ꯑꯃꯨꯛꯁꯨ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗ ꯏꯆꯥ ꯁꯦꯝꯂꯤꯕꯁꯤꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯀꯔꯤꯒꯤ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕꯅꯣ ꯍꯟꯗꯛ ꯈꯤꯇꯪꯅꯤꯗꯅ ꯅꯥꯇꯩ ꯆꯥꯗꯕ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯐꯖꯔꯛꯁꯅꯤ ꯂꯩꯃꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯅꯥꯍꯜ ꯅꯣꯛꯐꯦꯠ ꯇꯧꯖꯔꯛꯏ ꯑꯩꯒꯤ ꯂꯩꯃꯅ ꯄꯨꯝꯍꯦꯟ ꯍꯦꯜꯂꯤꯗ ꯃꯥꯏꯗ ꯑꯩꯗꯤ ꯉꯝꯖꯔꯔꯣꯏꯗ ꯍꯅꯨꯊꯪꯁꯤꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯅꯥꯜꯒꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯍꯟꯗꯛ ꯄꯨꯊꯣꯛꯄꯒꯤ ꯏꯃꯨꯡꯁꯤ ꯈꯔꯗꯤ ꯋꯥꯔꯤ ꯂꯩꯃꯅꯤ ꯏꯃꯨꯡꯒꯤ ꯋꯥꯠꯇꯅꯕꯗꯤ ꯀꯟꯅ ꯃꯦꯜꯂꯤ ꯁꯣꯝꯗ ꯃꯦꯀꯤꯔꯥꯁꯨ ꯉꯁꯥꯏ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯐ꯭ꯔꯦꯝꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯇꯧꯔꯤ ꯁꯨꯃꯥꯡ ꯌꯧꯔ ꯐꯥꯎꯕ ꯃꯥ ꯈꯪꯗꯦ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯗꯨꯃꯛ ꯂꯩ ꯔꯟꯖꯤꯠꯇꯨ ꯃꯦꯀꯤꯔꯥꯁꯀꯤ ꯃꯇꯧꯗꯨꯗ ꯏꯉꯛꯅ ꯁꯥꯔ ꯌꯨꯝ ꯌꯧꯔꯦ ꯃꯦꯀꯤꯔꯥꯁ ꯔꯟꯖꯤꯠꯅ ꯀꯧꯔꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯑꯗꯨꯒ ꯅꯣꯛꯃꯤ ꯇꯧꯔꯒ ꯈꯥ ꯔꯟꯖꯤꯠ ꯉꯁꯤꯗꯤ ꯈꯪꯍꯧꯗ꯭ꯔꯦꯅ ꯌꯨꯝ ꯌꯧꯕꯒ ꯀꯥꯏꯗꯒꯤ ꯈꯪꯂꯒ ꯅꯤꯡꯉꯤꯒꯦ ꯁꯥꯔ ꯉꯁꯥꯏꯗꯒꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯩꯔꯒ ꯀꯧꯕꯁꯨ ꯇꯥꯗꯦ ꯁꯨꯝ ꯀꯩꯅꯣꯝꯅꯤꯗ ꯀꯥ ꯔꯟꯖꯤꯠ ꯍꯌꯦꯡ ꯈꯔ ꯉꯟꯅ ꯂꯥꯛꯄꯤꯌꯨꯀꯣ ꯑꯩꯁꯦ ꯍꯌꯦꯡꯗꯤ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯦ ꯐꯅꯤ ꯂꯥꯛꯆꯒꯦ ꯁꯥꯔ ꯀꯣꯐꯤ ꯀꯩꯀꯥ ꯊꯛꯈꯤꯁꯤ ꯀꯥ ꯔꯟꯖꯤꯠ ꯍꯣꯏ ꯁꯥꯔ ꯒꯥꯔꯤꯁꯦ ꯒꯦꯔꯦꯖꯇ ꯊꯝꯖꯔꯝꯈꯤꯒꯦ ꯑꯗꯨꯒ ꯂꯥꯛꯆꯔꯒꯦ ꯃꯦꯀꯤꯔꯥ ꯁꯣꯏ ꯍꯥꯏꯔꯝꯂꯒ ꯀꯨꯝꯊꯈ꯭ꯔꯦ ꯀꯤꯆꯟꯗ ꯆꯪꯂꯨꯗ꯭ꯔꯦ ꯆꯨꯝꯅ ꯃꯥꯒꯤ ꯔꯨꯝ ꯇꯥꯝꯅ ꯀꯥꯈꯠꯈ꯭ꯔꯦ ꯃꯦꯀꯤꯔꯥꯁ ꯍꯜꯂꯛꯄꯗ ꯎꯕꯗ ꯁꯨꯔꯖ ꯀꯣꯐꯤ ꯁꯦꯝꯕꯒꯤ ꯀꯤꯆꯟꯗ ꯆꯪꯈ꯭ꯔꯦ ꯃꯦꯀꯤꯔꯥꯁ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯐꯣꯇꯣꯗꯨ ꯃꯥꯒꯤ ꯐꯃꯨꯡ ナꯀꯟꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯃꯆꯥꯗꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯗꯨꯕꯨ ꯀꯨꯏꯗꯦ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯂꯒ ꯐ꯭ꯔꯦꯁ ꯑꯞ ꯑꯣꯏꯕ ꯆꯪꯈ꯭ꯔꯦ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯁꯨꯔꯖꯅ ꯆꯪꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯩ ꯁꯨꯔꯖꯁꯨ ꯃꯦꯀꯤꯔꯥꯁꯀꯤ ꯍꯦꯛ ꯃꯥꯅ ꯊꯝꯕ ꯇꯦꯕꯜꯗꯨꯗ ꯆꯪꯂꯒ ꯀꯣꯐꯤ ꯊꯝꯒꯦ ꯇꯧꯕꯗ ꯐꯣꯇꯣ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯁꯨꯔꯖ ꯉꯛꯂꯞꯅ ꯌꯥꯝꯕꯨꯡꯆꯥ ꯑꯁꯤꯗꯤ ꯏꯇꯦꯝꯁꯤꯗꯣ ꯅꯠꯇ꯭ꯔꯣ ꯁꯤꯡꯈ꯭ꯔꯦ ꯃꯤꯠꯇꯤ ꯅꯪꯁꯨ ꯏꯃꯥꯡꯗ ꯊꯝꯕꯅꯤꯅ ꯎꯏꯌꯦ ꯑꯗꯨꯝ ꯌꯥꯏ ꯌꯥꯝꯕꯨꯡꯆꯥ ꯆꯥꯅꯩ ꯌꯥꯝꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯨꯔꯖ ꯅꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯦꯀꯤꯔꯥꯁꯨ ꯗ꯭ꯔꯦꯁ ꯁꯦꯠꯆꯤꯜꯂꯒ ꯐꯃꯨꯡꯗ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇꯨꯗ ꯊꯕꯛꯁꯤꯡ ꯈꯔ ꯇꯧꯔꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯨꯡ 6 ꯇꯥꯒꯗꯧꯕꯒꯤ ꯇꯧꯔꯝꯂꯦ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟ ꯂꯧꯊꯣꯛꯂꯒ ꯀꯟꯅ ꯌꯦꯡꯂꯤ ꯋꯥꯆꯞꯇ ꯑꯃꯨꯛ ꯆꯪꯉꯤ ꯑꯗꯨꯒ ꯊꯣꯏꯁꯅꯥꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯝꯂꯒ ꯁ꯭ꯔꯤꯅꯤꯕꯥꯁꯇ ꯑꯃꯨꯛ ꯃꯦꯁꯦꯖ ꯊꯥꯏ ꯕꯥꯏ ꯁꯟꯗꯦꯁꯤ ꯑꯩ ꯀꯩ ꯗ꯭ꯔꯦꯁ ꯁꯦꯠꯇꯣꯏꯅꯣ ꯁ꯭ꯔꯤꯅꯤꯕꯥꯁꯅ ꯕꯣꯛꯁꯔ ꯑꯃ ꯁꯦꯠꯂ ꯂꯥꯛꯑꯣ ꯊꯣꯏꯁꯅꯥꯅ ꯑꯗꯨꯝ ꯉꯥꯎꯔꯦ ꯁꯛ